Hi, mayam butaram dongchari matam kuirabagi matong dak ngasidi September month ki reading amuk puraga lakchari mayam puna yingminase hojik tawjagadori base September month sigi oba prediction ne ko September sida kari kari thoklaba yai kari oirakpa yai habadugi matang da guidance ko adum yingminase pile khaidokpagi mong sidi pokpagi numita oina tawrase Sunday to Saturday ko ahambada Sunday pokpa singki yingase mathang Monday Tuesday smai tawraga yingase ahambada Sunday da pokpa aigi viewers sing haitare ko dugi handaki September month da kari oirakpa yai habadugi reading yingminase sida leizare sina Sunday da pokpa singi handaki September month sigi oiba card sing oidoni ko handaki September month se Sunday da pokpi ba ichil naw singi oinadi yamna phaba haitare ko yamna positive oiba adugumba month ama oigani thabak tawbada su yamna nungai gani aduga tawzaruba thabak su fajana dum success oiba adugumba su piri Sunday gi ichil naw sing se handak September gi month sigi oina ko aduga sina overall ne handaki September sigi ko Sunday de pokpa ichil naw singi oiba overall haitare ko pulap oina yengba matamda September hariba month se yamna phaba yamna chawkhatpa yamna nungaiba wakhal maka lamba adagidi tawruba khudingmakta dum mai pakkadaba sugumba makhalgi month ama oiganeba ko aduga sida leiba card manga se mu gengse ko sigi card sing se positive ngata sigi card sing se Sunday de pokpi bai chil naw singi oina de September month se yamna phaba dugumba month ama oigadori adum haizu hanas dum haizari dana ko card sing se positive ngata ne thoi se ko ahanbada King of Cups ko relationship ta leiba ichil naw su dum yaubiram gani aduga single oina leiba ichil naw sing su dum yaubiram gani ko ahanbada single relationship ki matang da hana laksage single oina leibiba ichil naw sing oiraga su adom gi punsi da kanagumba dombu thamoi singna nungsijaba mi changakpa yabagi othokpa je khara adum leigane ba ko adom gi punsi da dombu nungsijaba thamoi sengba adugumba makhalgi mi haitare ko lakadaba leiye handaki September month sida ko adugi possibility se kitang uba phangeba ko aduga relationship ta already leireba viewers oitaraga su nakhoi gi relationship se hena chesen ba noi gi partner do na ko nupa oigera nupi oigera noi gi partner sina nakhoi bu hena nungsi jarakpa hen hana dagi so hena nungsi ba phorok pai tare ko noi gi nungsi mari se hena chesen na ba sugumba khara leigani relationship ki matang yengba matam da ko aduga karigumba nakhoi gi marakta relationship sigi maramda haitare ko mari leina ba hiramda pangthokningba thabak leiraga su mapung phana adum pangthok pai tare completion completion ama lakpodo mapung phana dum phajana pangthok pangamgane ba sima tongmina si adum batausi haraga su ko hainariba ngangnakiba thabak adum mapung phana pangthokpa yagani relationship ki matang yengbada ko aduga khoi gi health ki matang yengbada su hakchang se adum yamna phagani ko sigi September month sigi oina ko wakhal adum nungai gani wakhal nungai radi adum isa su dum phana adum leidana ko aduna September month di thoidokna yamna hena kanba anai adugumba lakpagi masakti ude wakhal nungai gani hakchang ayambana dum nungai na leigani amarakta sum kok chikpa gumba sugumba sina makhalam oigredna ko aduna taba yamna henjanna ko anaba adugumba dudi uba phangdeba ko September month sigi oina di sigi reading se makha chatharku da hojiki duna relationship ki lei ko aduna taba tai gi sum yang pamatam da hana mamang da isana kari gumba aranba thabak khara sum tawgiba oitaraga di ko adugi sum aina mamang aina tawzaruba thabaki mahai ai sana phangjagadaba karigumba kharadi leiba ko justice ari ba card chegi matung ina ko aina mamang da afaba tawre afaba do adugi mahai phana dum phamgani aina migi nungai dana ba mamang da karigumba phataba thabak khara tawre adudugi mahai haitare ko karigumba khara phanggadaba lei phanggadaba di leiba ko handaki September month sigi oina justice ari ba sigi card chegi matung ina aina afaba thabak tawre ai karma afaba dum phangani aina phataba tawragadi madugi chap manaba mahai do adum phangane ba ko sugumba phanggadaba karigumba kharadi leiye justice card chigi matung ina ko karigumba thabak ingkhangi maramda oraga su ko thabak tawge na khanbase horel hayeng ngai dabida panthadana haitare ko yamna thuna tawba ngambagi energy ko ai sada dum yaugane ba sigi September month sigi oina aduga ingonda thabak ama tawningbagi ihul je pharku matamda sum horen hayeng ngai dabida thuna sat sat adum thabak se
ꯑꯗꯨꯝ ꯄꯥꯡꯊꯣꯛꯅꯤꯡꯒꯅꯤ ꯑꯗꯨꯒ ꯄꯥꯡꯁꯨ ꯄꯥꯡꯊꯣꯛꯀꯅꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯕꯛ ꯇꯧꯕꯗ ꯀꯩꯁꯨ ꯗꯤꯂꯦ ꯇꯧꯔꯣꯏꯕꯀꯣ ꯏꯁꯥꯁꯦ ꯌꯥꯝꯅ ꯊꯕꯛꯇꯣ ꯍꯣꯔꯦꯟ ꯍꯌꯦꯡ ꯉꯥꯏꯗꯅ ꯁꯠ ꯑꯗꯨꯝ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯏꯁꯥꯗ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯊꯕꯛꯁꯨ ꯁꯠ ꯑꯗꯨꯝ ꯄꯥꯡꯊꯣꯛꯀꯅꯤ ꯑꯗꯨꯝ ꯃꯥꯏꯁꯨ ꯄꯥꯛꯀꯅꯦꯕꯀꯣ ꯁꯤꯗ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯃꯔꯤ ꯂꯩꯅꯕ ꯃꯇꯥꯡ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯦꯃꯤꯂꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯍꯔꯥꯎꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯗꯒꯤꯗꯤ ꯑꯩ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯞ ꯀꯣ ꯁꯤꯗ ꯑꯣꯏꯔꯒꯁꯨꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯌꯥꯝꯅ ꯍꯥꯔꯃꯣꯅꯤꯌꯁ ꯑꯣꯏꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯏꯪꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯒꯁꯦ ꯁꯦꯌꯔꯤꯡ ꯇꯧꯔꯒ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯟꯊ ꯑꯃꯁꯨ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯁꯦꯞꯇꯦꯝꯕꯔ ꯃꯟꯁꯤꯗ ꯁ꯭ꯇꯔꯦꯡ ꯀꯔꯦꯖ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕꯁꯨ ꯑꯗꯨꯝ ꯈꯔ ꯍꯦꯟꯒꯠꯂꯛꯄ ꯍꯥꯟꯅ ꯍꯧꯈꯤꯕ ꯊꯥꯁꯤꯡꯗꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝ ꯈꯔ ꯍꯦꯟꯒꯠꯂꯛꯄꯁꯨ ꯑꯗꯨꯝ ꯂꯩꯒꯅꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯑꯗꯨꯒ ꯁꯣꯝꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯍꯥꯏꯇꯥꯔꯦ ꯁꯣꯝꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯁꯣꯝꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯁꯤꯡꯒꯤ ꯃꯔꯛꯇ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯁꯣꯝꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯣꯏꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯌꯥꯝꯅ ꯑꯣꯏꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯒ ꯍꯥꯏꯕꯤꯕ ꯑꯩꯒꯤ ꯁ꯭ꯇꯔꯦꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯑꯩꯁꯦ ꯌꯥꯝꯅ ꯑꯐꯕ ꯂꯝꯕꯤꯗ ꯌꯥꯝꯅ ꯐꯒꯗꯕ ꯃꯑꯣꯡꯗ ꯂꯝꯖꯤꯡꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯟꯗꯛ ꯁꯦꯞꯇꯦꯝꯕꯔ ꯃꯟꯊꯀꯤ ꯑꯣꯏꯅꯀꯣ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯒꯤꯅ ꯑꯩ ꯏꯁꯥꯗ ꯌꯥꯎꯖꯕꯀꯣ ꯑꯩꯒꯤ ꯁ꯭ꯀꯤꯜ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯄꯨꯊꯣꯛꯑꯦ ꯍꯥꯏꯔꯒ ꯐꯨꯗꯣꯛꯑꯦ ꯍꯥꯏꯔꯒ ꯊꯕꯛꯁꯤꯡ ꯐꯖꯅ ꯄꯥꯡꯊꯣꯛꯄꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯒꯅꯦꯕ ꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯨꯗ ꯈꯤꯇꯪ ꯆꯤꯊꯍꯧꯕꯀꯣ ꯄ꯭ꯂꯁ ꯄꯣꯏꯟ ꯑꯣꯏꯅꯀꯣ ꯋꯥꯈꯜꯗ ꯈꯤꯇꯪ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡꯅꯤꯗꯅꯀꯣ ꯑꯗꯣ ꯋꯥꯈꯜꯗ ꯑꯦꯡꯖꯥꯏꯇꯤꯒꯨꯝꯕ ꯐꯤꯌꯔꯒꯨꯝꯕ ꯂꯩꯔꯝꯕ ꯌꯥꯎꯔꯒꯁꯨꯀꯣ ꯏꯁꯥꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯄ ꯃꯇꯝꯗꯨꯗꯗꯤ ꯁꯤꯒꯨꯝꯕꯁꯦ ꯂꯣꯏꯅ ꯃꯥꯡꯈꯤꯅꯦꯕ ꯍꯥꯟꯅ ꯑꯀꯤꯕ ꯁ꯭ꯇ꯭ꯔꯦꯁ ꯑꯦꯡꯖꯥꯏꯇꯤꯒꯨꯝꯕ ꯂꯩꯔꯝꯕ ꯑꯣꯏꯇꯥꯔꯒꯁꯨꯀꯣ ꯁꯦꯞꯇꯦꯝꯕꯔ ꯃꯟꯁꯤꯗꯗꯤ ꯈꯔ ꯃꯈꯩ ꯀꯣꯛꯄ ꯑꯗꯨꯗꯣ ꯃꯥꯡꯈꯤꯕ ꯁꯤꯒꯨꯝꯕꯅ ꯆꯤꯡꯕꯁꯤꯡ ꯐꯥꯎꯕ ꯌꯥꯎꯒꯅꯦꯕꯀꯣ ꯁꯦꯞꯇꯦꯝꯕꯔ ꯃꯟꯁꯤꯒꯤ ꯑꯣꯏꯅ ꯁꯤꯅꯦ ꯁꯟꯗꯦꯗ ꯄꯣꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯊꯀꯤ ꯔꯤꯗꯤꯡ ꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯠꯅꯕꯒꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟꯇ ꯑꯗꯨꯝ ꯏꯕꯤꯔꯛꯑꯣꯀꯣ ꯃꯊꯪꯒꯤꯁꯤꯅ ꯃꯟꯗꯦꯒꯤꯀꯣ ꯃꯟꯗꯦꯗ ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯊꯀꯤ ꯑꯣꯏꯕ ꯔꯤꯗꯤꯡꯗꯨꯅꯦ ꯀꯥꯔꯠꯁꯤꯡꯁꯤꯗꯒꯤ ꯀꯔꯤ ꯀꯔꯤ ꯒꯥꯏꯗꯦꯟꯁ ꯐꯪꯕꯒꯦ ꯍꯥꯏꯕꯗꯣ ꯄꯨꯟꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯟꯗꯦꯗ ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯁꯦ ꯑꯋꯥꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯑꯅꯤꯁꯦ ꯌꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯟꯊ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯏꯁꯥꯁꯦ ꯌꯥꯝꯅ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯈꯟꯖꯟꯕ ꯌꯥꯝꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯈꯔꯁꯨ ꯂꯩꯒꯅꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯑꯣꯏꯔꯁꯨ ꯑꯦꯅꯤ ꯍꯤꯔꯝ ꯑꯃꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯟꯒꯟꯕ ꯀꯣꯛꯁꯦ ꯌꯥꯝ ꯊꯥꯗꯔꯒꯀꯣ ꯌꯥꯝ ꯐꯖꯅ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯟꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯒꯅꯦꯕꯀꯣ ꯀꯩꯅꯣꯒꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯁꯦ ꯃꯟꯗꯦꯗ ꯄꯣꯛꯄꯁꯤꯡꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯗꯨꯒ ꯏꯁꯣꯔꯗꯁꯨ ꯌꯥꯝꯅ ꯊꯥꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯏꯁꯣꯔ ꯇꯥꯏꯕꯪ ꯃꯄꯨ ꯀꯣ ꯁꯤꯗ ꯌꯥꯝꯅ ꯊꯥꯖꯕ ꯊꯝꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯟꯊ ꯑꯃ ꯑꯣꯏꯒꯅꯤ ꯁꯦꯞꯇꯦꯝꯕꯔ ꯑꯍꯥꯟꯕꯗ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡ ꯍꯥꯟꯅ ꯍꯥꯏꯖꯔꯛꯀꯦ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯁꯦ ꯁꯤꯡꯒꯜ ꯑꯃꯁꯨꯡ ꯑꯣꯜꯔꯦꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯕ ꯑꯗꯨꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯝ ꯌꯥꯎꯋꯤꯗꯅꯀꯣ ꯁꯤꯡꯒꯜꯒꯤ ꯍꯥꯟꯅ ꯍꯥꯏꯖꯔꯛꯀꯦꯀꯣ ꯁꯤꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯁꯦꯞꯇꯦꯝꯕꯔ ꯃꯟꯁꯤꯒꯤ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯅꯧꯕ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯀꯣ ꯁꯤꯒꯨꯝꯕ ꯂꯥꯛꯄꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤꯗꯤ ꯎꯕ ꯐꯪꯗꯦ ꯃꯇꯝ ꯈꯔꯗꯪ ꯑꯗꯨꯝ ꯉꯥꯏꯕ ꯆꯪꯈꯤꯅꯤꯀꯣ ꯑꯅꯧꯕ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯆꯪꯉꯛꯄꯒꯤ ꯀꯩꯅꯣꯁꯦ ꯎꯕ ꯐꯪꯗꯦꯕꯀோ ꯑꯗꯨꯒ ꯑꯣꯜꯔꯦꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯑꯕ ꯌꯥꯏ ꯅꯈꯣꯏꯒꯤ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯆꯠꯂꯝꯃꯤꯕ ꯅꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯑꯗꯨꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯤꯇꯪ ꯑꯋꯥꯕ ꯈꯔ ꯊꯦꯡꯅꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕ ꯈꯔ ꯂꯩꯔꯕ ꯌꯥꯏꯑꯕꯀꯣ ꯑꯃꯅ ꯑꯃ ꯊꯥꯖꯅꯗꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥ ꯅꯠꯇꯕ ꯅꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯑꯁꯤꯗꯀꯣ ꯁꯨꯝ ꯌꯦꯡꯁꯤꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯈꯜ ꯑꯗꯨꯒꯨꯝꯕ ꯌꯦꯡꯁꯤꯟꯕꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯈꯔ ꯂꯩꯌꯦꯕꯀꯣ ꯅꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗꯀꯣ ꯑꯗꯨꯅ ꯏꯁꯥꯅꯁꯨ ꯁꯣꯝ ꯌꯦꯡꯕꯤꯔꯤꯕ ꯏꯁꯥꯅꯁꯨ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯁꯦ ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯈꯔ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯗ ꯁꯨꯝ ꯌꯦꯡꯁꯤꯜꯂꯒ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯉꯒꯗꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯗꯨꯝ ꯐꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯏꯁꯥꯗꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯁꯤꯒꯨꯝꯕ ꯈꯔ ꯂꯩꯒꯅꯦꯕꯀꯣ ꯑꯗꯨꯕꯨ ꯅꯣꯏꯗ ꯁꯤ ꯊꯦꯡꯅꯒꯗꯧꯔꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯦ ꯁꯤ ꯀꯩꯁꯨ ꯂꯣꯡ ꯇꯔꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯅꯠꯇꯦ ꯌꯥꯝꯅ ꯇꯦꯟꯕ ꯃꯇꯝꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯒꯅꯤ ꯁꯤꯒꯨꯝꯕ ꯗꯤꯐꯤꯀꯜꯠ ꯐꯦꯁꯁꯦ ꯀꯩꯁꯨ ꯁꯥꯡꯅ ꯆꯠꯂꯣꯏꯕ ꯁꯣꯔꯠ ꯇꯥꯔꯝꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯈꯤꯇꯪꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯣꯕꯀꯣ
ꯔꯤꯂꯦꯁꯟꯁꯤꯞꯀꯤꯅꯦ ꯁꯤꯅꯀꯣ ꯑꯗꯨ ꯅꯠꯇꯕ ꯑꯇꯩ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯌꯦꯡꯕ ꯃꯇꯝꯗꯅ ꯏꯁꯥꯁꯦ ꯍꯟꯗꯛꯇꯤ ꯇꯨꯝꯕ ꯌꯥꯗꯕꯀꯣ ꯑꯦꯡꯖꯥꯏꯇꯤꯒꯨꯝꯕ ꯂꯩꯕ ꯏꯁꯥꯗ ꯑꯀꯤꯕ ꯗꯤꯄ꯭ꯔꯦꯁꯟꯒꯨꯝꯕ ꯂꯩꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯂꯩꯇꯥꯗꯕ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯁꯤꯒꯨꯝꯕ ꯈꯔ ꯂꯩꯒꯅꯤ ꯀꯣꯛ ꯌꯥꯝꯅ ꯁꯥꯕꯒꯨꯝꯕꯀꯣ ꯁꯤꯒꯨꯝꯕ ꯈꯔ ꯂꯩꯒꯅꯤ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯁꯤꯒꯤ ꯑꯣꯏꯅ ꯍꯦꯜꯊꯀꯤ ꯃꯇꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕ ꯌꯦꯡꯕ ꯃꯇꯝꯗꯀꯣ ꯑꯩ ꯍꯥꯟꯅ ꯑꯅꯥꯕ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯕ ꯑꯣꯏꯔꯒꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤꯗꯤ ꯏꯁꯥꯗ ꯑꯀꯤꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯁꯤꯆꯨꯋꯦꯁꯟꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯋꯔꯁ ꯑꯣꯏꯁꯟꯕ ꯍꯦꯟꯅ ꯐꯠꯂꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯐꯥꯎꯕ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯅ ꯁꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯣꯕꯀꯣ ꯍꯦꯜꯊꯀꯤ ꯃꯇꯥꯡꯁꯦ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯃꯔꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗꯁꯨ ꯏꯁꯥꯁꯦ ꯌꯥꯝꯅ ꯐꯖꯅꯗꯤ ꯃꯃꯥꯡꯗꯒꯤ ꯍꯣꯠꯅꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦꯀꯣ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯥꯏ ꯄꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯄꯥꯝꯖꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯡꯊꯣꯛꯄ ꯑꯗꯩ ꯃꯗꯨ ꯃꯄꯨꯡ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯅ ꯑꯩꯅ ꯍꯣꯠꯅꯖꯔꯒ ꯂꯥꯛꯑꯦꯕ ꯑꯩꯒꯤ ꯑꯔꯩꯕ ꯃꯈꯩ ꯊꯥꯗꯖꯔꯒ ꯍꯣꯠꯅꯖꯕꯗꯣ ꯑꯗꯨ ꯍꯣꯠꯅꯖꯔꯛꯄꯗꯨꯒꯤ ꯃꯍꯩꯗꯣ ꯑꯩꯅ ꯍꯣꯠꯅꯖꯔꯨꯕ ꯇꯧꯖꯔꯨꯕ ꯃꯌꯥꯝꯗꯨꯒꯤ ꯃꯍꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯣ ꯐꯪꯕ ꯍꯧꯔꯛꯑꯅꯦꯕ ꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯁꯤꯒꯤ ꯑꯣꯏꯅꯀꯣ ꯁꯦꯞꯇꯦꯝꯕꯔ ꯃꯟꯁꯤꯗ ꯑꯩꯅ ꯅꯤꯡꯖꯔꯨꯕ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯑꯩꯅ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯃꯇꯝ ꯆꯪꯅ ꯑꯩꯅ ꯉꯝꯖꯕ ꯑꯩꯅ ꯊꯥꯗꯔꯒ ꯍꯣꯠꯅꯖꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯔꯤꯖꯜ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯛꯄ ꯍꯧꯔꯅꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯁꯤꯗ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯁꯠ ꯂꯥꯎꯅ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯨꯃꯗꯤ ꯇꯧꯕꯤꯒꯅꯨ ꯌꯥꯝꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯔꯤꯖꯜꯁꯦ ꯍꯦꯛꯇ ꯐꯠ ꯂꯥꯎꯅ ꯂꯥꯛꯀꯗꯕ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯂꯩꯇꯦ ꯁꯦꯞꯇꯦꯝꯕꯔ ꯃꯟꯗꯒꯤ ꯂꯥꯛꯄꯗꯤ ꯑꯗꯨꯝ ꯍꯧꯔꯅꯤꯀꯣ ꯑꯩꯅ ꯉꯥꯏꯖꯔꯨꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛꯀꯤ ꯔꯤꯖꯜ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯖꯈꯤꯕ ꯊꯕꯛꯇꯨꯒꯤ ꯃꯍꯩꯗꯣ ꯂꯥꯛꯄꯗꯤ ꯍꯧꯔꯅꯦꯕ ꯄꯣꯖꯤꯇꯤꯚꯅꯤꯀꯣ ꯂꯥꯛꯇꯣꯏꯁꯦ ꯂꯥꯛꯄꯗꯤ ꯍꯧꯔꯅꯤ ꯑꯗꯨꯒ ꯍꯦꯛꯇ ꯌꯥꯝ ꯊꯨꯅ ꯁꯠ ꯂꯥꯛꯄꯒꯤ ꯀꯩꯅꯣꯗꯨꯃꯗꯤ ꯂꯩꯇꯦꯕꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯅꯧꯕ ꯊꯕꯛ ꯏꯪꯈꯥꯡ ꯄꯥꯡꯊꯣꯛꯅꯤꯡꯕ ꯂꯩꯔꯒꯁꯨꯀꯣ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄ ꯌꯥꯕ ꯃꯟꯊ ꯑꯃꯗꯤ ꯑꯣꯏꯒꯅꯤ ꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔꯁꯦ ꯑꯗꯨꯒ ꯁꯦꯞꯇꯦꯝꯕꯔ ꯃꯟꯁꯤꯒꯤ ꯑꯣꯏꯅꯁꯨꯀꯣ ꯏꯁꯥꯁꯦ ꯊꯕꯛ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯜꯂꯒꯁꯨ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯗꯤꯁꯀꯣꯕꯔ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤ ꯑꯣꯏꯅꯤ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦ ꯈꯣꯠꯀꯗꯒꯦ ꯏꯁꯥꯗ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛꯁꯦ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯄꯥꯡꯊꯣꯛꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩꯒꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯑꯣꯏꯅꯗꯤ ꯖꯔꯅꯤꯒꯨꯝꯕ ꯁꯨꯝ ꯆꯠꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯒꯤ ꯋꯥꯡꯃꯗ ꯍꯥꯏꯇꯥꯔꯦ ꯋꯤꯗꯤꯟ ꯗ ꯀꯟꯇ꯭ꯔꯤ ꯑꯣꯏꯒꯦꯔꯥ ꯐꯣꯔꯦꯟꯗꯕꯨ ꯑꯣꯏꯒꯦꯔꯥꯀꯣ ꯁꯨꯝ ꯆꯠꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯒꯁꯦ ꯈꯔ ꯂꯩꯔꯛꯄ ꯂꯝ ꯀꯣꯏꯕ ꯆꯠꯅꯤꯡꯕꯒꯤ ꯁꯨꯝ ꯌꯨꯝꯗ ꯂꯩꯕ ꯅꯠꯇꯕ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯑꯒ ꯁꯨꯝ ꯆꯠꯊꯣꯛꯅꯤꯡꯕꯒꯤ ꯋꯥꯈꯜ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯐꯥꯎꯔꯛꯄꯁꯨ ꯂꯩꯒꯅꯤꯀꯣ ꯍꯟꯗꯛ ꯁꯦꯞꯇꯦꯝꯕꯔ ꯃꯟꯁꯤꯒꯤ ꯑꯣꯏꯅ ꯁꯤꯅ ꯃꯟꯗꯦꯗ ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯕ ꯁꯦꯞꯇꯦꯝꯕꯔ ꯃꯟꯒꯤ ꯔꯤꯗꯤꯡꯅꯦꯕꯀꯣ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯌꯥꯅꯅ ꯆꯠꯄ ꯃꯟꯊ ꯑꯃ ꯑꯣꯏꯒꯅꯤ ꯃꯟꯗꯦꯗ ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯁꯦ ꯌꯦꯡꯉꯒ ꯀꯗꯥꯏ ꯐꯥꯎꯕ ꯆꯥꯟꯅꯕꯒꯦ ꯍꯥꯏꯕꯗꯣ ꯆꯥꯟꯅꯩ ꯅꯠꯇ꯭ꯔꯒ ꯆꯥꯟꯅꯗꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟꯇ ꯏꯕꯤꯔꯣ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡ ꯑꯣꯏꯕꯅꯤꯅ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯆꯥꯟꯅꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯂꯩꯇꯦꯕꯀꯣ ꯊꯦꯡꯛ ꯌꯨ ꯃꯊꯪꯒꯤꯁꯤꯅ ꯇ꯭ꯌꯨꯁꯗꯦꯗ ꯄꯣꯛꯄꯤꯕꯁꯤꯡꯒꯤ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯠꯀꯤ ꯑꯣꯏꯕ ꯀꯔꯤ ꯀꯔꯤ ꯒꯥꯏꯗꯦꯟꯁ ꯐꯪꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯠꯁꯤꯒꯤ ꯑꯣꯏꯅ ꯇ꯭ꯌꯨꯁꯗे ꯄꯣꯛꯄꯤꯔꯤꯕ ꯁꯣꯝ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯃꯟꯠꯁꯦ ꯌꯥꯝꯅꯐꯕ ꯑꯗꯨꯒꯨꯝꯕ ꯃꯟꯠ ꯑꯃꯗꯤ ꯑꯣꯏꯒꯅꯤ ꯇꯧꯕꯇꯕꯨ ꯏꯁꯥꯁꯦ ꯍꯟꯗꯛꯀꯤ ꯃꯟꯠꯁꯦ ꯄꯨꯛꯅꯤꯡ ꯈꯔ ꯅꯨꯡꯁꯤꯕ ꯈꯔ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯟꯠ ꯑꯃꯗꯤ ꯑꯣꯏꯒꯅꯤ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯁꯣꯟꯊꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯟꯠ ꯑꯃ ꯑꯣꯏꯒꯅꯤ ꯌꯥꯝꯅ ꯐꯕ ꯃꯟꯠꯇꯤ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯈꯤꯇꯪꯗꯤ ꯁꯣꯟꯊꯒꯅꯤꯀꯣ ꯇ꯭ꯌꯨꯁꯗꯦꯒꯤ ꯑꯣꯏna ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯠꯁꯦ ꯇ꯭ꯌꯨꯁꯗे ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯄꯨꯛꯅꯤꯡꯗ ꯈꯤꯇꯪ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯏꯊꯟꯇ ꯌꯥꯝꯅ ꯂꯣꯟꯂꯤꯅꯦꯁ ꯑꯣꯏꯕꯒꯤ ꯐꯤꯂꯤꯡꯒꯨꯝꯕ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯐꯤꯂꯤꯡꯒꯨꯝꯕ ꯁꯤꯒꯨꯝꯕ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯟꯠ ꯑꯃ ꯑꯣꯏꯒꯅꯤ ꯑꯣꯚꯔꯑꯣꯜꯗꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯐꯗꯤ ꯐꯩ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗꯒꯤ ꯍꯥꯟꯅ ꯑꯗꯨꯝ ꯍꯧꯔꯁꯤꯀꯣ ꯁꯤꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣꯝꯒ ꯋꯥꯈꯜ ꯃꯥꯟꯅꯖꯕ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯆꯪꯉꯛꯄ ꯂꯥꯛꯄꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤ ꯈꯔ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯍꯥꯟꯅ ꯀꯥꯏꯅꯔꯒ ꯍꯥꯟꯅ ꯂꯥꯞꯅꯔꯒ ꯁꯦꯄꯔꯦꯁꯟ ꯑꯣꯔ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯈꯤꯕ ꯌꯥꯎꯔꯒꯁꯨꯀꯣ ꯅꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯑꯣꯏꯅꯗꯤ ꯅꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯐꯖꯅ ꯂꯣꯏꯁꯟꯅꯍꯧꯗꯕ ꯀ꯭ꯂꯦꯔꯤꯇꯤ ꯂꯩꯈꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯂꯩꯔꯒꯁꯨ ꯀ꯭ꯂꯦꯔꯤꯇꯤ ꯑꯃ ꯅꯣꯏꯒꯤ ꯃꯔꯛꯇ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯣꯜꯔꯦꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯠꯁꯦ ꯅꯣꯏꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ
ꯑꯅꯧ ꯑꯅꯧꯕ ꯄ꯭ꯂꯥꯟꯁ ꯃꯌꯥꯝ ꯑꯃ ꯑꯗꯒꯤꯗꯤ ꯑꯅꯧꯕ ꯊꯕꯛ ꯁꯨꯝ ꯂꯩꯗꯅꯀꯣ ꯃꯌꯥꯝ ꯑꯃ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯇꯧꯁꯤ ꯈꯣꯠꯁꯤꯒ ꯍꯥꯏꯅꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯟꯠ ꯑꯃ ꯑꯣꯏꯒꯅꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯇꯪꯗꯨ ꯂꯩꯇꯥꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯅꯣꯏꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯦ ꯌꯥꯝꯅ ꯐꯕ ꯑꯗꯨꯒꯨꯝꯕ ꯃꯟꯠ ꯑꯃ ꯑꯣꯏꯒꯅꯦꯕ ꯁꯤꯅ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯅꯤꯀꯣ ꯁꯦꯞꯇꯦꯝꯕꯔ ꯃꯟꯠꯁꯦ ꯏꯁꯥꯗ ꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯟꯠ ꯑꯃ ꯑꯣꯏꯒꯅꯦꯕ ꯑꯩꯒꯤ ꯚꯤꯖꯟꯁꯦ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯒꯅꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯁꯛꯁꯦꯁꯁꯨ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯁꯤꯗ ꯅꯤꯡꯍꯟꯅꯕ ꯑꯗꯨ ꯑꯗꯥ ꯀꯩꯝꯇ ꯂꯩꯇꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯏꯁꯥꯗ ꯊꯥꯖꯕꯗꯣ ꯑꯗꯨꯝ ꯂꯩꯔꯒꯁꯨ ꯇꯧꯒꯅꯤ ꯃꯥꯏꯁꯨ ꯑꯗꯨꯝ ꯄꯥꯛꯀꯅꯦꯕ ꯚꯤꯖꯟꯗꯤ ꯌꯥꯝ ꯊꯤꯅ ꯀ꯭ꯂꯤꯌꯔ ꯑꯣꯏ ꯑꯗꯣꯝꯒꯤ ꯂꯝꯕꯦꯜꯁꯦ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯕꯗꯣ ꯗ ꯁꯟ ꯍꯥꯏꯕ ꯁꯤꯒꯤ ꯀꯥꯔꯠꯁꯦ ꯁꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯐꯖꯅ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯣꯝꯒꯤ ꯂꯝꯕꯦꯜꯁꯨ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏ ꯑꯌꯦꯠ ꯑꯄꯟ ꯈꯨꯔꯧ ꯊꯥꯡꯕ ꯈꯣꯠꯄꯅꯆꯤꯡꯕꯁꯤꯡ ꯑꯗꯣꯝꯒꯤ ꯍꯟꯗꯛ ꯁꯦꯞꯇꯦꯝꯕꯔ ꯃꯟꯠꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯗꯣꯛꯅ ꯎꯕ ꯐꯪꯗꯦꯕꯀꯣ ꯌꯥꯝꯅ ꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦꯕ ꯃꯟꯠ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯩꯁా ꯅꯨꯡꯁꯥ ꯇꯥꯟꯕꯒꯤ ꯃꯇꯥꯡꯒꯨꯝꯕ ꯂꯥꯛꯄ ꯃꯇꯝ ꯕꯤꯖꯤꯅꯦꯁꯇꯕꯨ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯃꯇꯥꯡꯗꯕꯨ ꯑꯣꯏꯒꯦꯔꯥꯀꯣ ꯑꯩꯅ ꯐ꯭ꯌꯨꯆꯔꯗ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯍꯥꯏꯗꯤ ꯄꯥꯝꯖꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨ ꯑꯣꯏꯍꯟꯒꯦ ꯇꯥꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯃꯄꯨꯡ ꯐꯥꯗꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯒꯅꯦꯕ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯐꯠ ꯂꯥꯎꯅ ꯇꯥꯎ ꯌꯥꯗꯕꯒꯨꯝꯕ ꯂꯩꯗꯅꯀꯣ ꯑꯗꯣ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯈꯟꯊꯕ ꯑꯃ ꯆꯪꯉꯤꯀꯣ ꯑꯗꯣ ꯊꯕꯛꯇꯣ ꯇꯧꯗ꯭ꯔꯤꯉꯩꯗ ꯄꯤꯁ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯀꯥꯔꯠꯁꯦ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯦꯁ ꯑꯣꯐ ꯄꯦꯟꯇꯤꯀꯜꯁ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁꯀꯨꯝꯕꯒꯤ ꯃꯇꯥꯡ ꯁꯤꯒꯨꯝꯕꯁꯦ ꯂꯥꯛꯄꯗꯀꯣ ꯈꯤꯇꯪ ꯋꯥꯈꯜꯁꯦ ꯇꯪꯗꯨ ꯂꯩꯇꯥꯅ ꯃꯃꯨꯠ ꯇꯥꯅ ꯐꯖꯅ ꯈꯟꯕꯒꯤ ꯃꯊꯧ ꯇꯥꯕꯗோ ꯂꯩꯌꯦꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯊꯧꯅꯥꯗꯤ ꯌꯥꯝ ꯂꯩꯀꯣ ꯊꯧꯅꯥ ꯂꯩꯔꯒꯁꯨ ꯋꯥꯈꯜꯗꯤ ꯃꯄꯨꯡ ꯐꯥꯕ ꯈꯤꯇꯪ ꯋꯥꯠꯄ ꯁꯦꯜ ꯊꯨꯝꯒꯤ ꯁꯤꯒꯤ ꯃꯇꯥꯡ ꯂꯥꯛꯄ ꯃꯇꯝꯗ ꯍꯦꯜꯊꯀꯤ ꯃꯇꯥꯡ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯒꯤ ꯑꯣꯏꯅ ꯏꯁꯥꯗ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯑꯀꯤꯕ ꯊꯨꯀꯠꯄ ꯄꯥꯈꯠꯄ ꯆꯤꯡꯕꯅꯁꯤꯡ ꯂꯩꯔꯝꯃꯒꯁꯨ ꯑꯗꯨꯝ ꯑꯗꯨꯗꯣ ꯑꯣꯚꯔꯀꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯗꯨꯗꯣ ꯂꯥꯛꯁꯤꯟꯕ ꯉꯝꯕꯒꯤ ꯑꯗꯨꯒꯤ ꯑꯦꯕꯤꯂꯤꯇꯤꯗꯣ ꯏꯁꯥꯗ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯊꯣꯏꯗꯣꯛꯅ ꯌꯥꯝꯅ ꯍꯦꯟꯅ ꯑꯅꯥ ꯑꯌꯦꯛꯀꯤ ꯀꯩꯅꯣꯗꯨꯗꯤ ꯎꯕ ꯐꯪꯗꯦꯀꯣ ꯌꯥꯝꯅ ꯂꯨꯕ ꯃꯈꯜꯒꯤ ꯑꯅꯥꯕꯅꯆꯤꯡꯕꯁꯤꯡ ꯑꯗꯨꯗꯤ ꯀꯩꯁꯨ ꯎꯕ ꯐꯪꯗꯦ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡ ꯑꯣꯏꯕꯅꯤ ꯁꯤꯗꯤ ꯀꯗꯥꯏꯐꯥꯎ ꯆꯥꯟꯅꯕꯅꯣꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯈꯤꯇꯪ ꯏꯃꯣꯁꯅꯦꯜꯗꯤ ꯑꯗꯨꯝ ꯑꯣꯏꯒꯅꯤꯀꯣ ꯁꯤꯒꯤ ꯃꯟꯁꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯈꯤꯇꯪ ꯁꯣꯟꯊꯕ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯑꯗꯨꯒꯨꯝꯕꯗꯤ ꯈꯔ ꯑꯗꯨꯝ ꯂꯩꯒꯅꯤꯀꯣ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯠꯁꯤꯒꯤ ꯑꯣꯏꯅ ꯇ꯭ꯌꯨꯁꯗꯦ ꯄꯣꯛꯄꯤꯕꯁꯤꯡꯁꯦ ꯊꯕꯛꯁꯦ ꯇꯧꯒꯦ ꯈꯜꯂꯒꯁꯨ ꯄꯦꯖ ꯑꯅꯤꯅꯦꯕ ꯊꯣꯛꯏꯁꯦ ꯄꯦꯖ ꯀꯥꯔꯠ ꯄꯦꯖ ꯑꯣꯐ ꯄꯦꯟꯇꯤꯀꯜꯁ ꯍꯥꯏꯕ ꯑꯃ ꯄꯦꯖ ꯑꯣꯐ ꯋꯥꯟꯁ ꯍꯥꯏꯕ ꯑꯃ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯜꯂꯒꯁꯨ ꯑꯩꯒꯤ ꯑꯦꯛꯁꯟꯁꯦꯀꯣ ꯑꯩꯅ ꯇꯧꯊꯣꯔꯛꯀꯗꯧꯔꯤꯕ ꯑꯩꯒꯤ ꯑꯦꯛꯁꯟꯁꯦꯀꯣ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯤꯅ ꯌꯦꯡꯕꯗꯁꯨꯀꯣ ꯁꯨꯝ ꯃꯄꯨꯡ ꯏꯐꯥ ꯐꯥꯗꯕ ꯏꯁꯥꯅ ꯇꯧꯊꯣꯔꯛꯏꯕ ꯄꯣꯠꯇꯣ ꯑꯗꯨꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯈꯟꯊꯕ ꯑꯃ ꯃꯃꯥꯡꯗ ꯁꯨꯝ ꯍꯥꯏꯖꯩꯀꯣ ꯈꯤꯇꯪ ꯈꯟꯊꯕ ꯑꯃꯗꯤ ꯑꯗꯨꯝ ꯆꯪꯉꯦ ꯇꯧꯒꯦꯅ ꯈꯜꯂꯒꯁꯨ ꯊꯕꯛꯁꯦ ꯑꯩꯅ ꯄꯥꯡꯊꯣꯛꯄꯁꯦ ꯑꯗꯨꯝ ꯄꯥꯡꯗꯤ ꯄꯥꯡꯊꯣꯔꯛꯀꯅꯤ ꯄꯥꯡꯊꯣꯛꯄꯗ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯃꯑꯣꯡꯗꯣ ꯑꯣꯏꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯑꯗꯩ ꯑꯅꯧꯕ ꯊꯕꯛ ꯇꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯏꯁꯥꯗ ꯑꯗꯨꯝ ꯐꯥꯎꯔꯛꯀꯅꯤ ꯑꯅꯧꯕ ꯊꯕꯛ ꯇꯧꯅꯤꯡ ꯌꯥꯝꯅ ꯏꯁꯥꯗ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯐꯤꯂꯤꯡ ꯈꯔꯁꯨ ꯑꯗꯨꯝ ꯂꯥꯛꯑꯕ ꯌꯥꯏ ꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯠꯁꯤꯒꯤ ꯑꯣꯏꯅ ꯁꯣꯂꯤꯠ ꯄ꯭ꯂꯥꯟ ꯑꯃ ꯐꯖꯅ ꯊꯝꯃꯦ ꯍꯥꯏꯔꯒ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯟꯗꯛꯀꯤ ꯃꯟꯠꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯕ ꯈꯔ ꯃꯄꯨꯡ ꯑꯣꯏꯕ ꯃꯦꯁꯦꯖ ꯍꯥꯏ ꯇꯥꯔꯒꯗꯤ ꯊꯕꯛ ꯇꯧꯕꯗ ꯃꯥꯏꯗꯤ ꯄꯥꯛꯀꯅꯤ ꯑꯗꯣꯝꯒꯤ ꯄꯥꯠ ꯑꯗꯣꯝꯒꯤ ꯂꯝꯕꯦꯜꯁꯦ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏ ꯇꯧꯕꯇꯕꯨ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯇꯧꯗ꯭ꯔꯤꯉꯩꯗꯨꯗ ꯍꯥꯟꯅ ꯐꯖꯅ ꯄ꯭ꯂꯥꯟ ꯇꯧꯕꯤꯌꯨ ꯋꯥꯈꯜ ꯐꯖꯅ ꯈꯟꯊꯕꯤꯌू ꯑꯗꯨꯒ ꯊꯕꯛ ꯄꯥꯡꯊꯣꯛꯄꯤꯌꯨ ꯏꯁꯥꯁꯦ ꯊꯧꯅꯥ ꯌꯥꯝ ꯂꯩꯒꯅꯤ ꯋꯥꯈꯜꯗꯤ ꯈꯔ ꯁꯣꯟꯊꯒꯅꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯈꯔ ꯅꯨꯡꯁꯤꯕ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯒꯅꯤ ꯁꯤꯅ ꯇ꯭ꯌꯨꯁꯗꯦꯗ ꯄꯣꯛꯄꯤꯕꯁꯤꯡꯒꯤ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯠꯀꯤ ꯑꯣꯏꯕ ꯔꯤꯗꯤꯡꯅꯦ ꯀꯗꯥꯏꯐꯥꯎ ꯆꯥꯟꯅꯕꯅꯣ ꯍꯥꯏꯕꯗꯣ ꯀꯣꯃꯦꯟꯇ ꯑꯗꯨꯝ ꯏꯕꯤꯔꯛꯑꯣ